Koreagi SHAKNAIRABA AYEEBA cha IN-PYO na Korea Londa iba If We Ever Guess at the Same Stars HAINA MINGTHONBA novel ama Meetei Lon Tangkhul Lon Amadi English da Handoklaba matung ngasi HOUNABI matung inna Phongdokkhre Manipuri University ge Department of Foreign Languages na sillaga pangthokpa lairik phongbagi thoram aduda department asigi book translation ge faculty Dr. Minje Park Program Director Professor Hun Kyung Lee Department asigi head Dr. A Romita AYEEBA cha IN-PYO Amadi MU gi School of Humanities ki Dean Professor N Pramodini su sarkyakhi lairik phongbagi thoram aduga mari lainana Dr. A Romita na hai ngasi tongan ba lon ahumda phongdokliba novel asi Japan na Korea bu colonize tawringai matamda yumfam oiba lairik ni wari asi yamna nushiba amadi oigani khali hairiba lairik asi translation da ahanba khut thaba oina Department of Foreign Languages da MA first year tamliba mahiroi singda makhoi gi mama londa handoknabagi piba project ni khongthang asi Dr. Minje Park ke miyeng makhada hodokpani hojik department asida Meetei Lon amasu Tangkhul Lon ngangba mahiroi khaktamak ngai hore maram aduna hairiba novel asi English yauna Meetei Lon amasung Tangkhul Lon da handokpani mathang dadi maulon da su translation tawnabage thorang paikhatkani ngasi phongliba translation gi lairik ahum asi Literature Translation Institute of Korea ge project amagi makhada tawbani masida Handoklaba lairik sing phongba yauna ngasi pangthokliba thoram asigi achangba senfam khudima Korea dagi kaitharapani haina Dr. Romitana makhatana phongdokhi Korea na ngasai Japan colonization ki makhada yam wari ngai matam gi wari oigni sigi wari se andai da koina first translation activity oina department gi oina MA first year angang sing da sigi translation se magi mother tongue da translation to se na dugi Dr. Minje Park ki guidance makhada hodokhi bane da Tangkhul speaker andagi keno Meetei Lon speaker moi khatanga hauramni na atei lon mother tongue topa ngang sing dudi moi thabak tawna gre haitare aduna English ka ahum side hena huji ki di tawba ngam gidre ado yar akhoi su dum mau speaker su lei ado sungma myam makan toroga translate mo makhatana sathaba yana bagi akhoi su almaina sim sajari